ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯊꯧꯕ ꯀꯧꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯑꯄꯣꯛꯄꯗꯤ ꯊꯧꯕꯅ ꯄꯤꯛꯂꯤꯉꯩꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯊꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯊꯧꯕꯕꯨ ꯄꯥꯝꯂꯝꯃꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯔꯝ ꯂꯩꯇꯅ ꯊꯧꯕ ꯎꯅꯅꯕ ꯍꯥꯏꯗꯨꯅ ꯍꯩ ꯍꯦꯛꯄ ꯁꯥꯗꯨꯅ ꯊꯧꯕꯕꯨ ꯌꯦꯡꯕ ꯍꯦꯛ ꯍꯦꯛ ꯂꯥꯛꯅꯔꯝꯃꯤ꯫ ꯉꯁꯤꯁꯨ ꯂꯩꯁꯥꯕꯤ ꯈꯔ ꯊꯧꯕꯕꯨ ꯌꯦꯡꯕ ꯊꯧꯕ ꯈꯣꯏꯗ ꯍꯩ ꯍꯦꯛꯄ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯁꯨꯃꯥꯡꯗ ꯐꯧ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯕꯥ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯎꯕꯗ, "ꯂꯩꯁꯥꯕꯤꯁꯥ, ꯅꯣꯏꯕꯨ ꯍꯩ ꯍꯦꯛꯄ ꯂꯥꯛꯂꯤꯕ꯭ꯔꯣ?" "ꯍꯣꯏ, ꯃꯥꯅꯦ ꯏꯅꯦ꯫ ꯈꯨꯜꯁꯤꯗ ꯍꯧꯔꯤꯕ ꯍꯩ ꯃꯌꯥꯝꯗꯒꯤꯅꯦ, ꯏꯅꯦ ꯍꯣꯏꯗ ꯍꯧꯕ ꯍꯩꯁꯤꯅ ꯍꯦꯟꯅ ꯃꯍꯥꯎ ꯂꯩ꯫ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯏꯅꯦ, ꯏꯅꯦ ꯍꯣꯏꯒꯤ ꯍꯩꯁꯦ ꯅꯣꯡꯃ ꯍꯦꯛ ꯆꯥꯍꯧꯗꯕꯗꯅꯦ ꯏꯁꯥꯁꯦ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯗꯦꯗ." "ꯊꯤꯗꯥ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯍꯩꯗꯣ ꯅꯣꯏ ꯆꯪꯂꯒ ꯍꯦꯛꯂꯨꯔꯣ꯫ ꯏꯅꯦ ꯐꯧ ꯁꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ." "ꯏꯅꯦ, ꯗꯥ ꯊꯧꯕꯗꯤ ꯂꯩꯇ꯭ꯔꯣ?" "ꯑꯣ, ꯅꯪ ꯗꯥ ꯊꯧꯕꯗꯤꯅꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯂꯧꯕꯨꯛꯇ ꯆꯠꯈꯤꯅꯦ." "ꯑꯣ, ꯑꯗꯣ ꯏꯅꯦ, ꯏꯅꯦꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯗꯥ ꯊꯧꯕꯗꯣ ꯅꯨꯄꯤ ꯊꯤꯍꯜꯂꯁꯤꯗꯅ." "ꯏꯅꯦꯅꯁꯨꯅꯦ ꯅꯪ ꯗꯥ ꯊꯧꯕꯗ ꯅꯨꯄꯤ ꯊꯤꯔꯣꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯥꯅꯅꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯇꯥꯗꯦꯗ, ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯃꯉꯣꯟꯗ ꯅꯨꯄꯤꯒꯤ ꯋꯥ ꯄꯟꯕꯁꯤꯃꯅꯦ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯅꯦ ꯅꯝꯗꯅ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯁꯤꯔꯥ?" "ꯑꯗꯨꯅ ꯐꯔꯗ꯭ꯔꯥ ꯏꯕꯦꯝꯃꯁꯥ?" ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯍꯩ ꯍꯦꯛꯇꯨꯅ ꯊꯧꯕ ꯈꯣꯏꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ, "ꯑꯩꯗꯤ ꯗꯥ ꯊꯧꯕ ꯍꯣꯏꯒꯤ ꯍꯩꯁꯦ ꯂꯣꯏꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝ ꯋꯥꯏꯗ." "ꯅꯪꯗ ꯅꯠꯇꯦ ꯏꯕꯦꯝꯃ, ꯑꯩꯁꯨꯅꯤ꯫ ꯑꯗꯨꯅ ꯍꯩꯗꯣ ꯌꯥꯝ ꯌꯥꯝ ꯍꯦꯛꯇꯣꯛꯀꯅꯨ, ꯅꯣꯡꯃꯒꯤ ꯈꯖꯤꯛ ꯈꯖꯤꯛ ꯍꯦꯛꯅꯅꯕ ꯊꯝꯃꯣꯕ." ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯍꯌꯦꯡꯗꯒꯤꯗꯤ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯍꯦꯛꯂꯁꯦ." ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯇꯅꯤ ꯂꯥꯏꯔꯦꯝꯕꯤ ꯈꯔ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯣꯏꯔꯨꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯊꯔꯛꯇꯨꯅ ꯐꯖꯔꯕ ꯄꯥꯠ ꯑꯃꯗ ꯀꯨꯝꯗꯨꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯏꯔꯨꯖꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯏꯁꯤꯡ ꯈꯣꯏꯔꯥꯡꯂꯗꯨꯅ ꯄꯥꯠ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯂꯥꯛꯄꯗ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯗꯨꯅ ꯂꯩꯔꯤꯕꯗꯨ ꯊꯧꯕꯅ ꯎꯔꯝꯃꯤ꯫ ꯊꯧꯕ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯇꯥꯏꯕꯪ ꯃꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯥ, ꯃꯤ ꯄꯥꯛꯅ ꯆꯪꯅꯗꯕ ꯄꯥꯠ ꯑꯁꯤꯗ ꯏꯔꯨꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯥꯟꯗꯦ, ꯂꯥꯏꯔꯦꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ." ꯑꯁꯤ ꯈꯟꯅ ꯈꯟꯅ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯊꯧꯕꯗꯨ ꯅꯤꯡꯊꯤꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯔꯨꯝ ꯑꯃꯗꯒꯤ ꯅꯤꯡꯊꯤꯕꯤꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ, "ꯏꯇꯥꯁꯥ, ꯍꯟꯅꯅꯕ ꯇꯧꯔꯁꯤ, ꯅꯨꯃꯤꯠꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯤ꯫ ꯃꯕꯨꯛ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯎꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯍꯜꯂꯁꯤ ꯏꯇꯥ, ꯍꯌꯦꯡꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯏꯔꯨꯖꯁꯤ꯫ ꯃꯐꯝ ꯑꯁꯤꯗ ꯏꯔꯨꯖꯕꯁꯦ ꯍꯛꯆꯥꯡ ꯑꯁꯦ ꯄꯨꯡꯏꯪ ꯏꯪꯕꯒꯨꯝꯅ ꯇꯧꯏ." ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯣ ꯀꯪꯐꯥꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯔꯩꯄꯥꯛ ꯇꯝꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯆꯠꯈꯤꯕ ꯑꯗꯨꯗ ꯂꯤꯛ ꯑꯃꯗꯤ ꯀꯥꯎꯗꯨꯅ ꯍꯨꯟꯇꯣꯛꯇꯨꯅ ꯊꯅꯝꯂꯤ꯫ ꯊꯧꯕꯁꯨ ꯂꯤꯛ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯊꯧꯕ ꯆꯪꯁꯤꯟꯗꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ꯫ ꯊꯧꯕ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯂꯝꯃꯤ, "ꯂꯥꯏꯔꯦꯝꯕꯤꯁꯤꯡꯗꯨꯗꯤ ꯂꯤꯛ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯍꯨꯟꯇꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯂꯤꯛꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯣꯏꯗꯅ ꯊꯤꯔꯔꯒꯅꯤ꯫ ꯍꯟꯗꯛꯃꯨꯛ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯅ ꯂꯥꯛꯂꯕꯗꯤ ꯑꯩ ꯂꯣꯠꯂꯔꯣꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯐꯖꯕꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯍꯦꯛꯇ ꯍꯪꯍꯧꯔꯒꯦ." ꯑꯁꯤ ꯈꯟꯗꯨꯅ ꯊꯧꯕ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯂꯤꯛ ꯀꯥꯎꯔꯝꯂꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯇꯥ ꯃꯌꯥꯝ, ꯑꯩꯒꯤ ꯏꯃꯥꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯁꯤꯟꯅꯔꯝꯕ ꯂꯤꯛ ꯑꯗꯣ ꯑꯩꯗꯤ ꯄꯥꯠ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯂꯦ꯫ ꯑꯩ ꯂꯤꯛꯇꯣ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯏꯇꯥ, ꯅꯊꯟꯗ ꯆꯠꯄ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯔꯨꯔꯁꯦ." "ꯌꯥꯔꯅꯤꯗ ꯏꯇꯥ, ꯑꯩ ꯏꯇꯣꯝꯇ ꯑꯗꯨꯝ ꯆꯠꯂꯒꯦ, ꯅꯨꯃꯤꯠꯁꯨ ꯊꯦꯡꯂꯦ꯫ ꯏꯇꯥꯁꯤꯡꯕꯨ ꯊꯤꯅꯔꯝꯂꯒꯅꯤꯌꯦ." "ꯐꯔꯦ ꯐꯔꯦ, ꯏꯇꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯒꯦꯀꯣ꯫ ꯏꯇꯥꯁꯨꯅꯦ ꯂꯤꯛꯇꯣ ꯂꯧꯔꯒ ꯑꯗꯨꯝ ꯍꯦꯛꯍꯜꯂꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯁꯤꯡ ꯑꯗꯨ ꯄꯥꯏꯈꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯂꯤꯛ ꯑꯗꯨꯕꯨ ꯊꯤꯕ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯅ ꯂꯤꯛꯇꯨ パイꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯤꯡꯊꯤꯕꯤꯅ ꯎꯔꯝꯃꯤ꯫ "ꯑꯦ, ꯑꯩꯒꯤ ꯂꯤꯛ ꯄꯥꯏꯔꯤꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅ꯫ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯂꯧꯗꯕ ꯌꯥꯗꯦ." ꯅꯤꯡꯊꯤꯕꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯧꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤꯁꯨ ꯊꯧꯕꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ "ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯕꯁꯤꯕꯣ? ꯃꯍꯥꯛꯇꯤ ꯐꯠꯇꯕ ꯇꯥꯏꯕꯪ ꯃꯤꯅꯤ꯫ ꯐꯔꯦ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ
ꯑꯩꯒꯤ ꯂꯤꯛ ꯑꯁꯦ ꯂꯧꯔꯨꯔꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯊꯧꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯍꯦ ꯇꯥꯏꯕꯪꯃꯤ, ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯤꯛ ꯑꯗꯣ ꯑꯩꯒꯤꯅꯤ, ꯂꯤꯛ ꯑꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ꯫ ꯊꯧꯕ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ, ꯑꯗꯨꯅ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯦ ꯂꯧꯔꯣ ꯅꯪꯒꯤ ꯂꯤꯛꯁꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯂꯤꯛ ꯑꯗꯨꯕꯨ ꯂꯧꯗꯨꯅ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈꯤ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯤꯕꯤ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯕ ꯇꯨꯝꯕ ꯆꯥꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯃꯕꯨꯛꯅꯤꯡ ꯆꯪꯂꯝꯗꯦ꯫ ꯅꯤꯡꯊꯤꯕꯤꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕꯗꯨ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ, ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯦꯞ ꯇꯧꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯊꯕꯛ ꯑꯃꯗ ꯈꯣꯏꯖꯪꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯇꯨꯝꯕ ꯆꯥꯕꯁꯨ ꯌꯥꯗꯦ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯎꯔꯨꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯌꯦꯡꯗꯤ ꯃꯥꯒ ꯊꯦꯡꯅꯈꯤꯕ ꯄꯥꯠ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯔꯨꯔꯒꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯊꯧꯕꯗ ꯐꯥꯎꯔꯤꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯁꯨ ꯊꯧꯕꯕꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯥꯠ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇ ꯀꯣꯏꯔꯨꯒꯦ, ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯒꯦ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯃꯇꯥꯔꯣꯏ ꯑꯃꯠꯇꯁꯨ ꯍꯧꯗꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯗꯤ ꯍꯥꯟꯅꯅ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯊꯧꯕ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯪꯉꯤ, ꯅꯍꯥꯛ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕ꯫ ꯅꯤꯡꯊꯤꯕꯤꯅ, ꯅꯍꯥꯛꯅ ꯑꯩꯕꯨ ꯉꯥꯏꯔꯤꯕꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯊꯧꯕꯅ, ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯤꯕꯤ ꯀꯧꯏ꯫ ꯑꯩꯒꯤ ꯏꯇꯥꯁꯤꯡꯅꯗꯤ ꯅꯤꯡꯊꯤ ꯍꯥꯏꯅ ꯀꯧꯏ꯫ ꯅꯍꯥꯛꯀꯤꯗꯤ ꯀꯔꯤ ꯃꯤꯡ ꯀꯧꯕꯒꯦ? ꯑꯩꯒꯤꯗꯤ ꯊꯧꯕ ꯀꯧꯏ, ꯑꯗꯣ ꯑꯩꯁꯨ ꯅꯪꯕꯨ ꯅꯤꯡꯊꯤ ꯍꯥꯏꯅ ꯀꯧꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯑꯗꯨ ꯊꯧꯕꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕꯗꯨꯗꯤ? ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏ꯫ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯈꯣꯏꯒꯤ ꯑꯣꯏꯖꯕ ꯈꯛ ꯊꯤ ꯍꯥꯏ꯫ ꯃꯕꯨꯛꯁꯨ ꯌꯥꯝꯅ ꯐꯠꯇꯦ ꯍꯥꯏ꯫ ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯁꯨ ꯐꯠꯇꯕ ꯌꯥꯎ꯫ ꯂꯣꯏꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯐꯠꯇꯕꯗꯤ ꯂꯥꯏꯔꯩꯄꯥꯛꯇꯁꯨ ꯂꯩꯔꯤꯗꯨꯗꯤ꯫ ꯅꯤꯡꯊꯤꯕꯤꯗꯨ ꯊꯧꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯨꯡꯉꯥꯏꯖꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤ ꯄꯥꯠ ꯃꯄꯥꯟꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯤꯡꯊꯤꯕꯤꯅ, ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ, ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ꯫ ꯊꯧꯕꯗꯤ ꯅꯤꯡꯊꯤꯕꯤꯕꯨ ꯃꯅꯥꯛꯇꯒꯤ ꯆꯠꯍꯟꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯦꯡꯂꯕꯣ? ꯉꯥꯏꯍꯥꯛꯇꯪꯒ ꯋꯥꯔꯤ ꯁꯥꯈꯤꯁꯦ꯫ ꯏꯄꯥꯅ ꯑꯩꯕꯨ ꯊꯤꯔꯝꯃꯅꯤꯌꯦ, ꯍꯌꯦꯡ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯊꯦꯡꯅꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤꯗꯨ ꯆꯠꯈꯤ꯫ ꯊꯧꯕꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯃꯅ ꯍꯥꯏꯔꯛꯏ, ꯇꯥ ꯊꯧꯕ, ꯁꯟꯗ꯭ꯌꯥ ꯌꯥꯆꯪꯕꯁꯤꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯂꯧꯕꯨꯛꯇ ꯆꯠꯂꯨꯕꯅꯦ꯫ ꯅꯣꯏꯗꯤ ꯏꯁꯤꯡ ꯁꯣꯛꯏꯔꯣ? ꯁꯣꯛꯏꯅꯦ꯫ ꯑꯗꯣ ꯇꯥ ꯊꯧꯕ, ꯏꯃꯥꯕꯣꯛꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯑꯦ, ꯏꯅꯝꯃ ꯑꯃ ꯊꯤꯅꯕ ꯇꯧꯔꯁꯤꯗꯅ꯫ ꯇꯥ ꯊꯧꯕꯒꯤ ꯈꯪꯅꯖꯕ ꯅꯨꯄꯤ ꯂꯩꯇ꯭ꯔꯁꯨꯅꯦ, ꯏꯃꯥꯟꯅꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯌꯥꯝ ꯂꯩꯀꯣ, ꯑꯗꯨꯗꯒꯤ ꯇꯥ ꯊꯧꯕꯅ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯣ꯫ ꯑꯉꯥꯡꯁꯦ ꯋꯥ ꯉꯥꯡꯕꯗꯤ ꯌꯥꯝ ꯍꯩꯔꯦꯀꯣ꯫ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯁꯟ ꯂꯧꯁꯤꯟꯗ꯭ꯔꯤꯗꯅ꯫ ꯅꯣꯏ ꯏꯁꯤꯡ ꯁꯣꯛꯍꯧꯀꯣ, ꯑꯩ ꯁꯟ ꯑꯃꯨꯛꯇ ꯂꯧꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯧꯕꯗꯨ ꯁꯟ ꯂꯧꯁꯤꯟꯕ ꯆꯠꯈꯤ꯫ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯗꯤ ꯊꯧꯕꯅ ꯆꯠꯈꯤꯕꯗꯨ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈꯤ꯫ ꯅꯤꯡꯊꯤꯕꯤꯒ ꯊꯧꯕꯒꯁꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯎꯅꯔꯝꯃꯤ꯫ ꯊꯧꯕ ꯐꯅ ꯊꯕꯛ ꯆꯤꯜꯂꯕꯁꯨ ꯅꯤꯡꯊꯤꯕꯤꯒ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯊꯧꯕꯕꯨ ꯎꯅꯕ ꯑꯗꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯤꯕꯤ ꯊꯧꯕ ꯎꯅꯕ ꯂꯥꯛꯄꯗ ꯃꯕꯨꯛ ꯐꯠꯇꯕ ꯑꯃꯨꯕꯤ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ ꯑꯁꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯦꯅ ꯆꯠꯂꯤꯁꯤꯅ ꯀꯗꯥꯏꯗꯕꯨ ꯑꯣꯏꯔꯤꯒꯕ? ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯥꯅ ꯆꯠꯂꯤꯕꯁꯦ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗꯣꯛꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯑꯃꯨꯕꯤꯗꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯄꯥꯠ ꯃꯄꯥꯟ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯥꯟꯅꯅ ꯊꯧꯕꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒ ꯅꯤꯡꯊꯤꯕꯤꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤ ꯊꯧꯕꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯃꯥꯒꯤ ꯅꯨꯄꯥ ꯑꯣꯏꯅꯤꯡꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯃꯁꯤꯒꯤ ꯇꯥꯏꯕꯪ ꯃꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯗꯤ ꯃꯥ ꯎꯔꯨꯕꯗꯒꯤ ꯃꯥꯕꯨꯗ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯅꯤꯡꯏ꯫ ꯅꯨꯄꯥ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯕ ꯌꯥꯗꯦ꯫
ꯃꯇꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯅꯤꯡꯊꯤꯕꯤꯁꯨ ꯂꯩꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯁꯨ ꯊꯧꯕꯒꯤ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯕꯒꯤ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯏꯃꯨꯡꯗ ꯐꯖꯅ ꯄꯣꯊꯥꯔꯒ ꯂꯩꯔꯝꯕ ꯌꯥꯗꯕ꯭ꯔꯣ?" ꯑꯃꯨꯕꯤꯁꯨ ꯃꯃꯥ ꯃꯆꯥꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯊꯕꯥꯅ, "ꯍꯟꯗꯛ ꯃꯔꯛ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯈ꯭ꯔꯒ ꯊꯦꯡꯉꯀꯥꯟꯗ ꯍꯟꯖꯤꯜꯂꯛꯏꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯆꯥꯛꯁꯨ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯑꯃꯠꯇ ꯆꯥꯗꯦ." "ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯅꯃꯧ ꯅꯨꯄꯤ ꯄꯨꯁꯜꯂꯛꯑꯣꯅ ꯍꯥꯏꯕꯗꯣ, ꯑꯗꯨꯒꯤꯅꯦ ꯅꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯅ ꯅꯪ ꯏꯃꯥꯅ ꯄꯥꯝꯗꯕ ꯊꯕꯛꯇꯤ ꯅꯪ ꯇꯧꯒꯅꯨꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯏꯃꯥꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ꯫ ꯅꯆꯥꯅ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕꯗꯤ ꯏꯃꯥ ꯅꯍꯥꯛ ꯈꯛꯇꯅꯤ." ꯑꯃꯨꯕꯤ ꯅꯣꯛꯂꯒ, "ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕ ꯖꯥꯠꯅꯤꯗꯅ꯫ ꯃꯃꯥꯁꯦ ꯑꯩꯅ ꯐꯥꯔꯒ ꯊꯝꯂꯒꯦ, ꯑꯗꯨꯒ ꯅꯨꯄꯥꯁꯦ ꯅꯝꯗꯅ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯒꯦ." ꯑꯃꯨꯕꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯨꯅ ꯊꯕꯥꯒ ꯊꯧꯕꯒꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯅ ꯇꯨꯝꯕ ꯉꯥꯏꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯗꯨ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯊꯕꯥꯕꯨ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯊꯧꯕꯁꯨ ꯍꯧꯒꯠꯂꯗꯨꯅ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯑꯗꯨ ꯁꯤꯠ ꯁꯦꯡꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯊꯧꯕ ꯃꯃꯥ ꯎꯗꯕꯗꯨꯗ ꯃꯃꯥꯕꯨ ꯊꯤꯔꯛꯏ, ꯑꯗꯨꯕꯨ ꯃꯃꯥꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯊꯧꯕꯒꯤ ꯋꯥꯈꯜꯗ, "ꯑꯩꯈꯣꯏ ꯏꯃꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯆꯥꯛꯁꯨ ꯊꯣꯡꯗ꯭ꯔꯤ꯫ ꯅꯍꯥꯟꯃꯈꯩ ꯁꯨꯝꯕ ꯃꯇꯝꯁꯤꯗ ꯆꯥꯛ ꯂꯣꯏꯔꯕꯅꯤ꯫ ꯑꯩꯕꯨ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯅꯦ?" ꯑꯁꯤ ꯈꯟꯅ ꯊꯧꯕꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯏ꯫ ꯊꯦꯡꯅꯕ ꯃꯤꯗ ꯃꯃꯥꯕꯨ ꯎꯔꯝꯕ꯭ꯔꯥ ꯍꯥꯏꯅ ꯊꯧꯕꯅ ꯍꯪꯂꯝꯃꯤ꯫ ꯐꯅ ꯀꯧꯔꯕꯁꯨ ꯈꯪꯏ ꯎꯏ ꯍꯥꯏꯕ ꯑꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯅꯨꯃꯤꯠꯁꯨ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯊꯧꯕꯗꯨ ꯃꯌꯨꯝꯗ ꯃꯊꯥ ꯁꯥꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯗꯥꯔꯤ ꯑꯗꯨꯗ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯐꯝꯂꯤ꯫ ꯏꯃꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ? ꯈꯨꯜꯒꯤ ꯃꯤꯗ ꯍꯪꯂꯕꯁꯨ ꯈꯪꯗꯦ ꯎꯗꯦ ꯉꯥꯛꯇ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯕꯅ ꯅꯤꯡꯊꯤꯕꯤꯁꯨ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯤꯗꯤ ꯊꯧꯕ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯊꯧꯕꯕꯨ ꯐꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯊꯧꯕ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯥꯛꯂꯝꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, "ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯥꯅ ꯍꯥꯟꯅ ꯑꯗꯨꯝ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯖꯥꯠꯅꯣ? ꯑꯩ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤꯗꯨ ꯊꯧꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤꯅ, "ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯗꯤ? ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" "ꯅꯤꯡꯊꯤ, ꯑꯩꯒꯤ ꯏꯃꯥꯗꯣ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯤꯕ ꯈꯪꯗꯗꯨꯅ ꯂꯩꯔꯦ꯫ ꯊꯤꯕ ꯌꯥꯕꯁꯨ ꯊꯤꯔꯤ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ." ꯅꯤꯡꯊꯤꯕꯤꯅ, "ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯏꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯑꯩ ꯌꯦꯡꯒꯦ." ꯅꯤꯡꯊꯤꯕꯤꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯈꯪꯂꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯊꯕꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯗꯣ꯫ ꯅꯤꯡꯊꯤꯕꯤ ꯉꯛꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ, "ꯏꯃꯥꯕꯨ ꯐꯥꯔꯤꯕꯁꯤꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅꯤꯗꯅ." ꯅꯤꯡꯊꯤꯕꯤ ꯊꯧꯕꯗ ꯌꯦꯡꯗꯨꯅ, "ꯊꯧꯕ, ꯑꯩ ꯏꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯦ." "ꯅꯤꯡꯊꯤ, ꯅꯪꯅ ꯏꯃꯥꯕꯨ ꯏꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯕꯤꯌꯨ꯫ ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯅ ꯏꯃꯥꯕꯨ ꯅꯐꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯁꯤꯟꯅꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯤꯕꯤꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤ꯫ ꯅꯤꯡꯊꯤꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯂꯥꯛꯄ ꯎꯕꯗ ꯑꯃꯨꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯏ꯫ ꯅꯪꯅ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ." "ꯑꯃꯨꯕꯤ, ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯅ ꯑꯍꯜ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯍꯜ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ." "ꯑꯩꯅ ꯑꯍꯜ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯒꯤ ꯃꯔꯝ ꯂꯩ꯫ ꯏꯔꯥꯏ ꯂꯥꯏꯅ ꯑꯩꯅ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯣꯏ꯫ ꯑꯍꯜ ꯑꯗꯨꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯈꯔ ꯅꯪꯅ ꯌꯥꯕ ꯇꯥꯕꯅꯤ." "ꯀꯔꯤ ꯀꯔꯝꯕ ꯋꯥꯅꯣ ꯑꯩꯅ ꯌꯥꯗꯣꯏꯁꯦ? ꯍꯥꯏꯌꯨ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤ." "ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯕꯗꯣ ꯑꯩꯉꯣꯟꯗ ꯄꯤꯌꯨ꯫ ꯑꯩ ꯊꯧꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ." "ꯑꯃꯨꯕꯤ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ? ꯊꯧꯕꯗꯤ ꯑꯩꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯅꯤ." "ꯑꯩ ꯈꯪꯏ, ꯅꯪꯒ ꯊꯧꯕꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ꯫ ꯑꯍꯜ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯅꯤꯡꯂꯕꯗꯤ ꯅꯪꯒ ꯊꯧꯕꯒ ꯀꯥꯏꯅꯕ ꯇꯥꯕ." ꯅꯤꯡꯊꯤꯕꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ "ꯀꯔꯤꯅꯣ
ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤꯕꯨ? ꯊꯧꯕꯗꯗꯤ ꯑꯩꯅ ꯏꯃꯥꯕꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯐꯔꯦ, ꯑꯩ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯩ ꯌꯥꯔꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯑꯃꯨꯕꯤꯗ ꯌꯦꯡꯗꯨꯅ, ꯑꯃꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯩ ꯌꯥꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩ ꯊꯧꯕꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯔꯣꯏ꯫ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯐꯔꯦ, ꯊꯥꯗꯣꯛꯂꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯧꯕꯒ ꯎꯅꯔꯝꯕ ꯊꯣꯛꯂꯒꯗꯤ ꯊꯧꯕꯒꯤ ꯃꯃꯥꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯃꯨꯕꯤꯅ ꯊꯧꯕꯒꯤ ꯃꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯊꯧꯕꯒꯤ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕ ꯃꯃꯥꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯊꯧꯕꯅ, ꯅꯤꯡꯊꯤ, ꯅꯪꯒꯤ ꯅꯄꯥꯜꯗꯒꯤ ꯏꯃꯥꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯖꯍꯟꯕꯤꯔꯦ꯫ ꯀꯔꯤꯅ ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯒꯅꯤ? ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯊꯧꯕ? ꯑꯗꯣ ꯑꯩꯅ ꯉꯁꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯕ ꯌꯥꯔꯔꯣꯏ꯫ ꯏꯄꯥꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯅꯪꯒ ꯎꯅꯕ ꯂꯥꯛꯄꯁꯨ ꯌꯥꯔꯔꯣꯏ꯫ ꯊꯧꯕ ꯅꯤꯡꯊꯤꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯤꯡꯊꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯥ? ꯊꯧꯕ, ꯑꯩꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ꯫ ꯑꯩꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯑꯩ ꯍꯟꯈ꯭ꯔꯒꯦ꯫ ꯅꯤꯡꯊꯤꯕꯤ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯨꯝꯂꯛꯈꯤꯗ꯭ꯔꯦ꯫ ꯊꯧꯕ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯈꯤꯗ꯭ꯔꯦ꯫ ꯄꯥꯠ ꯃꯄꯥꯜꯗ ꯐꯝꯗꯨꯅ ꯅꯤꯡꯊꯤꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯩꯄꯥꯛꯇꯁꯨ ꯅꯤꯡꯊꯤꯕꯤꯗꯨ ꯎꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒꯤ ꯃꯇꯥ ꯂꯥꯏꯔꯦꯝꯕꯤ ꯆꯪꯈꯣꯟꯕꯤꯁꯨ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯎꯪꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ, ꯅꯤꯡꯊꯤ, ꯆꯪꯈꯣꯟꯕꯤ, ꯅꯪ ꯂꯥꯛꯏꯕ꯭ꯔꯥ? ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯎꯪꯂꯒ ꯂꯩꯔꯤꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯋꯥ ꯂꯣꯠꯀꯅꯨ, ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ꯫ ꯅꯣꯛꯇꯨꯅꯇ ꯂꯩꯕ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯏꯁꯨꯛ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯤꯕꯤꯁꯨ ꯃꯥꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯇꯥ ꯆꯪꯈꯣꯟꯕꯤꯗ ꯂꯤꯔꯒꯦ ꯈꯟꯗꯨꯅ ꯂꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯋꯥꯔꯤꯁꯤꯡꯗꯨ తాꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯗꯣ, ꯑꯃꯨꯛꯇꯪ ꯋꯥꯔꯛꯄꯅꯗꯤ ꯐꯔꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯪꯅ ꯋꯥꯅ ꯂꯦꯟꯒꯗꯧꯔꯤꯕꯅꯣ? ꯍꯌꯦꯡꯃꯛ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯇꯝꯕ ꯑꯗꯨꯒ ꯎꯅꯗꯨꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯐꯝꯗ ꯍꯥꯏꯌꯨ꯫ ꯆꯪꯈꯣꯟꯕꯤ, ꯑꯩ ꯃꯥꯒ ꯑꯃꯨꯛ ꯎꯅꯕ ꯄꯥꯝꯗꯦ꯫ ꯑꯩꯒ ꯃꯥꯒ ꯎꯅꯩ ꯍꯥꯏꯕ ꯈꯪꯂꯕꯗꯤ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯃꯥꯒꯤ ꯃꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤꯌꯦ꯫ ꯀꯔꯤꯒꯤꯗꯃꯛ ꯅꯪꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯕꯨ ꯀꯤꯔꯤꯕꯅꯣ? ꯅꯪ ꯊꯧꯕꯕꯨ ꯀꯥꯎꯕ ꯉꯝꯂꯗ꯭ꯔꯥ? ꯆꯪꯈꯣꯟꯕꯤ, ꯑꯩ ꯊꯧꯕꯕꯨ ꯀꯥꯎꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯀꯨꯝꯗꯨꯅ ꯊꯧꯕꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯤꯕꯤꯅ ꯋꯥꯔꯝꯒꯗꯕꯗꯨ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯊꯧꯕꯅ, ꯂꯥꯏꯔꯦꯝꯕꯤ ꯆꯪꯈꯣꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯅꯤꯡꯊꯤꯕꯨ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯕꯤꯔꯛꯑꯣ꯫ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯌꯥꯝꯅ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯆꯪꯈꯣꯟꯕꯤꯅ, ꯑꯩ ꯍꯌꯦꯡ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯤꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯀꯦ꯫ ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈꯣꯟꯕꯤꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯅꯤꯡꯊꯤꯕꯨ ꯊꯦꯝꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯑꯃꯨꯕꯤꯅ ꯎꯔꯝꯃꯤ꯫ ꯑꯃꯨꯕꯤꯒꯤ ꯋꯥꯈꯜꯗ, ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯁꯤꯅ ꯆꯠꯂꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯑꯩ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯌꯦꯡꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ ꯆꯪꯈꯣꯟꯕꯤꯒ ꯅꯤꯡꯊꯤꯒꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯃꯄꯥꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯍꯥꯟꯅ ꯅꯤꯡꯊꯤꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯧꯕ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯀꯞꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯤ, ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯅꯪꯅ ꯄꯥꯠ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ? ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯄꯥꯠ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯉꯥꯏ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ꯫ ꯅꯤꯡꯊꯤꯅ, ꯊꯧꯕ, ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯅꯪꯒ ꯑꯩꯒ ꯎꯅꯩ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯃꯍꯥꯛꯅ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯆꯪꯈꯣꯟꯕꯤ, ꯏꯕꯥꯅꯤ ꯍꯜꯂꯁꯦ꯫ ꯀꯅꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅꯣ? ꯑꯩ ꯀꯅꯥꯃꯠꯇ ꯀꯤꯗꯦ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ꯫ ꯅꯪ ꯅꯠꯇꯅ ꯑꯩ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯃꯨꯕꯤ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯗꯨꯅ, ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯒ ꯅꯁꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯐꯥꯎꯕ ꯉꯥꯛꯇꯕ? ꯊꯧꯕꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯊꯧꯕ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯅꯨꯃꯤꯠ 2ꯒꯤ ꯃꯅꯨꯡꯗ ꯅꯪꯒ ꯑꯩꯒ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯏꯃꯥꯕꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫
ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤ ꯑꯗꯨ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯆꯪꯈꯣꯟꯕꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤ ꯑꯁꯦ ꯀꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯅꯤꯡꯊꯤꯕꯤ, ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛꯀꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯇꯧ ꯀꯔꯝꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯒ ꯂꯝꯕꯥ ꯄꯥꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯨꯁꯤ꯫ ꯆꯪꯈꯣꯟꯕꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯎꯕꯗ ꯆꯪꯈꯣꯟꯕꯤꯒ ꯅꯤꯡꯊꯤꯕꯤꯒꯗꯨ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯗꯤ ꯀꯔꯤ ꯂꯩꯔꯦ? ꯆꯪꯈꯣꯟꯕꯤꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯗ ꯂꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯗ ꯌꯦꯡꯗꯨꯅ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯒ ꯅꯪꯒ ꯇꯔꯥꯏ ꯇꯔꯥꯏꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯑꯃꯈꯛꯇꯤ ꯂꯩ꯫ ꯅꯪꯒꯤ ꯏꯃꯥꯅ ꯑꯔꯣꯏꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯤꯛ ꯑꯃ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯂꯤꯛ ꯑꯁꯦ ꯅꯪꯅ ꯆꯥꯎꯔꯕ ꯀꯥꯟꯗ ꯅꯪꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯉꯁꯤꯗꯤ ꯂꯤꯛ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯈꯥꯎꯗꯒꯤ ꯑꯔꯪꯕ ꯂꯤꯛ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯅꯤꯡꯊꯤꯕꯤꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯂꯤꯛ ꯑꯗꯨ ꯁꯤꯕꯗ ꯍꯦꯟꯅ ꯃꯁꯦꯛ ꯃꯉꯥꯜ ꯊꯣꯛꯄꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯒ ꯅꯪꯒ ꯂꯝꯕꯥ ꯄꯥꯕꯗ ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯆꯪꯈꯣꯟꯕꯤꯒ ꯅꯤꯡꯊꯤꯕꯤꯒꯁꯨ ꯂꯥꯏꯔꯦꯝꯕꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯑꯃꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯗꯨ ꯂꯥꯛꯄ ꯎꯕꯗ ꯅꯣꯛꯂꯒ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯅꯤꯡꯊꯤꯕꯤ ꯁꯥꯎꯅ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯌꯧꯔꯛꯂꯕꯅꯤ꯫ ꯅꯪ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯑꯣ꯫ ꯑꯃꯨꯕꯤ ꯀꯟꯅ ꯅꯣꯛꯂꯒ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ ꯍꯥꯏꯕ? ꯂꯥꯏꯔꯦꯝꯕꯤ ꯅꯤꯡꯊꯤꯕꯤ, ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯦ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯇꯧꯕ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯅꯤꯅ ꯑꯩꯒꯤ ꯃꯤꯇ꯭ꯔꯪ ꯑꯁꯦ ꯉꯥꯛꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯧ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯔꯦꯝꯕꯤ ꯑꯃꯨꯕꯤꯅ ꯅꯤꯡꯊꯤꯕꯤꯗ ꯃꯤꯇ꯭ꯔꯪ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯕꯤꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨ ꯅꯤꯡꯊꯤꯕꯤꯗꯗꯤ ꯆꯪꯂꯝꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯑꯃꯨꯛ ꯅꯣꯛꯂꯒ ꯑꯗꯨꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯑꯃꯨꯛ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯃꯨꯕꯤꯕꯨ ꯎꯆꯤ ꯑꯃ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯎꯆꯤ ꯑꯣꯜꯂꯕ ꯑꯃꯨꯕꯤꯅ ꯅꯤꯡꯊꯤꯕꯤ, ꯑꯩꯕꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛꯇ ꯍꯟꯖꯤꯟꯍꯟꯕꯤꯌꯨ꯫ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯅꯤꯡꯊꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯃꯨꯕꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯉꯁꯤꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯐꯠꯇꯕ ꯊꯕꯛ ꯍꯦꯛ ꯇꯧꯕꯗ ꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯏꯒꯅꯤ ꯈꯪꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯕꯒꯤ ꯃꯃꯥꯕꯨ ꯄꯨꯗꯨꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯧꯕꯁꯨ ꯅꯤꯡꯊꯤꯕꯤꯅ ꯃꯃꯥꯕꯨ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯊꯕꯥꯅ ꯅꯤꯡꯊꯤꯕꯤ, ꯅꯪꯒꯤ ꯂꯃꯟ ꯑꯁꯤꯕꯨ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯁꯨ ꯅꯠꯇꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯠꯇꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯀꯟꯕꯤꯔꯦ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯂꯃꯟꯅꯣ? ꯅꯆꯥꯗ ꯂꯃꯟꯒꯤ ꯋꯥ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯟꯈ꯭ꯔꯒꯅꯨ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝ ꯑꯁꯤꯗ ꯂꯦꯡꯗꯅ ꯑꯁꯨꯝ ꯂꯩꯔꯣ꯫ ꯊꯕꯥꯅ ꯍꯥꯏꯔꯤꯕꯗꯨ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯧꯕꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯃꯆꯥꯅꯨꯄꯥꯒ ꯅꯤꯡꯊꯤꯕꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯊꯧꯕꯒ ꯅꯤꯡꯊꯤꯕꯤꯒꯁꯨ ꯃꯆꯥꯅꯨꯄꯥ ꯅꯨꯄꯤ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫